एक्टर सोमा पॉलिटिक्स ता खोंदा खरे मणिपुरी फिल्म की सकनाई रबी एक्टर सोमा लाइस्रम ngarang politics ta khongda ba hauki baga loina Republican Party of India da ngarang yaukre Republican Party of India athawale Manipur state na sinduna ngarang palace compound da leiba maipa fitness center da RPI a Manipur state ki unit girls wing sembagi thorama ma pangthok paga loina na Soma Laisram bu hairiba wing asige president oina hapkhre ngarang Soma Laisram da youth girls wing ge president hapage Sakhang se adu party asigi president Mahesor Thongnawjam na khusin nakhe politics ta khongdarak laba Soma Laisram na hai haujiki matam asida khunai asibu afaba maikai da hena saukhat pa maikai da punana bagi damakta naha singi achouba thodang lai maramaduna mahak masamang na politics ki lam asida changchin duna tungda lakliba mirol singi damakta haujik naha oiriba singna kari thodang lauram gadagi haiba adu khangna changsilak banai Mahesor Thongnawjam na hai RPI athawale na haurakliba youth singdang khunai ama semba matamda makoi ge responsibility adu lei haiba adu khangan baga loina na makoi da platform ama piba oina youth girls wing ase sembane kaisamthong esigi oina su youth girls wing semduna haurakliba naha singna khunai asibu afaba maikei da purakna bhona bada achoba thodang lawhal laga nei panba yai actor politician Mahesor Thongnawjam na state president oiba party asida saknai rabi veteran actor Haisnam Indu Devi su yaure COVID-19 ki vaccine kapnaba mi Khomlakpasingda sel Pigadouri Manipur ki chingi lamda vaccine kapagi chang nemle Dr. Semjai Manipur ki mipum khudingmak vaccine kapthoknabagi pandamda vaccine kaptriba singbu vaccination center singda puraklaga vaccine kapthokhanbada mateng pangba miyoi singda sel pi naba thoksilama paikhatnaba thawrang lawkhatle haina State Mission Director State Health Society Manipur Dr. N Samjai na phongdokre paumi singa unaba mada Dr. Samjai na hai lainga ki Health Department amadi National Health Mission ki maikei dagi akan ba mawong da honarabasu chingi lamda vaccine kapthokpagi chang nemle masi hengar hananabasu angamba thakta honari mahak na makhata na hai USAID Nisthana Project Squarax ka khusam naraga Manipur lainga ke lamjing makada state asigi district taraga tarukta COVID vaccine kapthokpagi chang hengar hananabagi damak anauba khongthang ama paikhatnaba sem sare anauba khongthang asigi makada angalwadi worker helper asa worker sing natraga local volunteer singda mi ama vaccine kapthoknaba purakpa matamda lupa 50 gi chang da sel gi mana piganei bom pokhaibada machin manau sirei More police station ki manung chana leiba More ward number 9 gi Langkhichoi village ta thokiba bom pokhaibagi thokdok amada pokminaba machin manau anhi laikanaba nangdana laikhidrei thokdok ase ngarang nungthil pung 3 rom tabada thokibane laikhidraba machin manau ani adude Lansangmong gangte chahi kulhumdoi amasung Lenkhogin gangte chahi kunmathoi apokbugi ming laikhidraba Thangmillin gangte ne bom adu machin manau ani aduge manungda amana khutleng lubadage pokhaira khibra haibana chingba chap chaba maram ama phauba police tagi phangba ngamdre adumak pu bom pokhairiba mafam aduaida mamang sahi 2020 ge November da yum sanaba leiba kotpada ariba matam gi bom kunthra hena phangkhiba leikhi maram aduna ngarang pokhai khiba bom adusu ariba matam ge bom oirangbani haina makhoiga leiminaba miyoi kharana phongdorok le thongdok asigi matangda khulladugi chairman Thangton baite na phongdorokpagi matungina machin manawani aduna laibak tawbada bom adu soklubadagi pokhairakpa oiramba yai bom pokhaibagi thokdokna awaba nanglaba imung manunggi miyoi singda laingakna khudaki oiba mateng panghanninge thokdok adugi matangda police na FIR lakhotuna thijinba haukhre UNC na condemn tawre Jalyangrong Baude Assam Manipur Nagaland gi hanagi president Athuan Abonmai bu tha asigi kungani thoida Tamenglong district ke Tamai subdivision gi manung chanba Palong manakta sakhangdaba singna tamthina halamba thawong United Naga Council UNC na akan ba mawong da condemn tawrakle UNC na thadorok pachero lamana miyam gi lusingba athon abon maibu tamthina hatkiba thawong asibu kanna yaningdaba phongdorok paga loinana asigumba hingsa gi thogdok matungda tawbiganu haina su appeal tawrakle mahakna manung matam sadana laikhidabada mahaki imung manung amade mahaki community na nanghoriba awabada UNC na saruk yari haibaga loinana mahaki thawaina isorgi nakta ingna chikna leiba oirasanu haina su serolasi na phongdorokle
abon mai mi hat ki wathok mahiroi sing na human sen semduna khongjang changsin khrei jeliang rong baudi gi president oiramba athwan abon mai ge mi hat asida senaba sing puthoktrabadi makhal makha kaya gi khongjang sangsin ba hawragani haina mahiroi lup taruk na ngahan laukthok ba matungina ngarang dagi lup taruk asige thomi sing na kwa kaithel da human sen semduna khongjang changsin ba hawkhrei MSU MSF Desam KSA Suk amadi EMS ki thomi yangkhai rom na Airport Road ki kwa kaithel da human sen semduna numit yung ba matung pung tara ka nitoy minute kuntra tabadagi khongjang changsin ba hawkhe khongjang aduda mihat pa kangkhatuna thamgano senaba police personnel sing terminate tawgadabane mihat pa puthoktriba phawba khongjang changsin gani haibana chingba play card kaya sizinakhe loinana jeliang rong baudi gi luchingba athwan abon mai hat kiba mihat pa athubada puthokadabane mihat pa kangkhatuna santi gi kholau lauba yaroi amade aikhoi justice pami haibana chingba kholau kaya marom su laukhe khongjang aduda saruk yakhiba all manipur student union gi vice president laisram athobana hai chief minister fauba saruk yakhiba lainga ki achoba thoram pangthok phamdage security singi mamang maktada abon mai bu phaduna pukhraga mihat thina hatkiba thokdok asi akanba mawongda condemn tawe mihat asida senaba sing phaduna miyam khangna sairak pidriba phauba mahiroi lup taruk asina hanba leitana akanba khongjang kaya marum changsinanaba sem saba loire Facebook na chingba social media da laingak ta wahang khara hangluba amade wangang luba miyoi singbode police na koitan tanaduna phabire masida sunatana NSA fauba pansinduna naha kaya gi career mangan khiba laikhrabane asigumba tampakta yamna thauna phaba laingak asina abon mai gi mihat asida sayol ama helaklaba si fauba karisu tawba ngamdana leidiba se yamna singnaningai oi thaudok asigi matungda Tamenglongda henba security forcing thajinduna operation chathari haina laingak na phongdok libase kaya mukchum libano hairiba operation adu karamba mawongda sangsilibage haibana chingba miyamda marik chumna khangan gadabane makha tana mihat asiga mari leinana semkhiba JSC na sangsilakpa khongjang khudingmakta mahiroi lup taruk asina mapung phana sawatkani loinana mihat ba puthoktriba phauba hanba leitana sangsin gigani haina su athaubana makha tana haikhe mara leitaba mi phaduna irang namthanaba hona bigano jeliang rong baudi gi advisor athwan abon mai mihat chenabani haina langol ge ramgailong village tagi laikhidraba gaikhang sing pau golmai ge machanupa lancha pau golmai bu police na fakhi bagi mayokta ramgailong village authority na sinduna village asigi amasung langol laimanai khunja singna wakat mi pham khrei ramgailong thaubai langol laimanai maitai laikai singna chathaki bo wakat mi pham aduda langol laimanai maira paibi gi member CH Chandrakala na lusingba athwan abon mai mihata senaba misak phabagi mahutta mara leitaba miyoi faduna misi asigi mayokta miyamna irang hauriba se namthanaba singanu haina phongdokhe ngahan manipur police na athwan abon mai mihat ke mari leinana singnabani haiba nation IM ge kadarani fare hariba sida yauriba langol laimanai dage lancha pau bosco golmaide mara leitaba mene bosco di chengi sub agent oiduna business tawzaba amade ramgailong village authority gi member oiribane ngahan ayuk pung taruk lom tarakpada langol laimanai da leiba lancha pau bosco golmai gi yumda commando gypsy mangarom laklaga bosco bu chengi matang da wari sanadaba yadaba ama leire aduna police station da chachi haiduna pukhraga NSN IM gi kadarne athwan abon mai hatpaga mari leinana singnaba mi phare haina pause da yaurakpa si laibak thibane athwan abon mai gi tamthiba mi hata chenaba mara leiba sing laingak na faduna chairak piyu adubu mara leitaba mi faduna irang namthanaba manba thong chathaba si pende haikhe karigumba mahakpu condition amata yaudana thadoroktaba tarabadi akanba khongjang changsin gani haina su makha tana phongdokhe langol laimanai maira paibi gi member Simon Premilan hai langol laimanai da isam samna leijaba lancha pau bosco gonmai bu NSN IMB kadarni haibada natana athwan abon mai gi mihata senabani hairakpasi pende manipur lengak na asengba mihat pa puthok piyu ngahan yumdagi fakhiba lancha pau bosco gonmai bu tang kun tarukta Tamenglong dagi fabani haibana chingbasu lana sandokpa si tobigano ngahan sengi wari sasi haiduna pukhibane mara leitaba mi da taisinduna usin silaga athwan abon mai ge misi gi langla langjel puthokna ba honari haiba yaroi athwan abon mai lamdam asige khanba mene mahak pu tamthina hatpa thaudok asi yaning dei
masida chenabasing laingakna athubada phaviyu adubu mara laitaba mida taisinbade tawbiganu haike wakat mifam aduda saruk yakiba miyamna asengba mihatpa puthokpiyu micham phabiganu athuan abon maige achumba langla langjil puthokpiyu lansapau mihatpaga mari lainade mara laitaba mibu maral sibiganu haibana chingba warol kaya thaba play card sing sizinakhe Manipur Press Club tasu paugi mifam ama pangthoktuna lansapau bosco golmai phakibabu Ramgailong Village Authority na yaningdaba phongdokhre School College hangnaba oja staff mari lainabasing vaccine kapthokpiro samjai School gi oja staff van thoriba driver sing canteen famliba miyoi sing amasung college karaba chahi taragani pangi mathakta leiriba mahairoi sing athuba matamda vaccine kapthoktuna education gi calendar kaidana bohona se School kadana dumak leirabade pukning wakhal sokpada natana lairik laisugi lamdasu sohalagani haina National Health Mission gi State Mission Director Dr. Samjaina miyamda appeal tawrakle NITI Health Index ta Manipur na NE da ani suba rank tare NITI Health Index 2020 da Manipur na Northeast region da ani suba duga Himalayan region da na ahum suba rank tare hairi Chief Minister N Biren na mahaki Facebook account da thagalakiba warol amada Sarkar asina paikhaliba Chief Minister gi haksel gi tengpang amasung Prime Minister Narendra Modi gi flagship scheme Ayushman Bharat na state asida healthcare progress ta achauba kanaba kaya ama pire asigumba kaya asina state asina NITI Health Index ta Northeast region gi oina ani suba masung Himalayan region gi oina ahum suba rank taba ngamlakpani haide NITI School Education Quality Index 2019 gi oina su Manipur na Northeast region khakta natana Himalayan region gi oina ahanba rank ta lakpa ngamkhre State asina ahanba rank ta lakpa ngamkhiba ase sarkar asigi yamna pungning thoganingai ni hairaduna sarkar asina paikhaliba school phagadansi mission asina hairiba rank asida lakpa ngamkhibani haide maraksida ngarang Chief Minister na NITI Ayogya gi member singa mifam pangthokre mifam aduda Chief Minister na NITI member singna scheme sing ase mapung phana paikhatnabagi damak piramkhiba suggestion amasung advice kaya dubu thagatpa phongdokhi haire Yumthong kudingda chatuna health screening tawragane rajo chaliba chahi asigi October gi angan basarukta hauraga state asigi district khudingmaki yumthong da changduna masagi chahi taragani pangi mathakta lairiba miyoi singda maru oina non communicable disease laibra haibage screening hauragani haina ngarang Manipur Health Services ki director Dr. K Rajona phongdokhre all age pension fangdaba miyoi amata lehelloi wangjing tentha AC da all age pension fangdaba miyoi amata lahelloi haina ACSC gi MLA Paunam Brojen na phongdokhre tentha khunau awang lekai community hall da wangjing tentha all age and pension scheme gi makha da Paunam Bihari charitable foundation na sponsor tawduna tha taru ki oiba all age pension widow pension amade differently able person gi senpham ngarang yanthokre Ras Medicity da laingang award pi khre Directorate of Health Services ki multi-purpose hall da pangthokiba Ayushman Bharat Pradhan Mantri Jan Ayogya Yojana hogdokiba sahi ahum mapung pharakbagi thauramga mari lainana Ras Medicity da one of the best private hospital award pirakle Ras Medicity gi PRO na thadorok pachero lasigi matungin na award ase National Health Authority gi makada Manipur lenga ke State Health Agency gi Chief Executive Officer na Ras Medicity gi Executive Director Dr. Vijay Ras Haubijam da khusinarki bani haide ming sanbigani haina sel khomlambi ama fare Imphal Mayol da laiba Manipur lenga ki higher secondary school singda tongan ba stream da ming sanbigani haiduna mahiroi kuntra hen badage sel khomga lamba nupi ama emsu na fare faraba nupi adudi sangai pro mamang lekai dage maibam Minati Devi mapuroi ba suras kawe hiram asiga mari lainana ngarang DM University campus da laiba emsu mahiloi sangi office ta paumi singa unaba mada mahiroi loop asige HRD secretary Mani Ningthojam na hai Imphal Mayol da laiba government ki maming lairaba higher secondary school singe tongan ba stream da ming sanbigani haina mahiroi kuntra hen badage yamlaba senpham khomgatuna lot thigadore haiba emsu da wakat ama lakhe wakat asigi matungina emsu na mahiroi dagi sel khomga lambe maibam Minati fagat pangam khibane makha tana action lokhatnaba police ta sinaraga nei